ꯑꯍꯥꯟꯕꯃꯛꯇꯗ ꯒꯨꯟꯖꯨꯃꯩ ꯆꯦꯅꯦꯜꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤ ꯑꯃꯨꯛ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯧꯒꯗꯕ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯁꯟꯗ꯭ꯌꯥꯒꯤ ꯂꯩꯆꯤꯜ ꯂꯧꯕꯤꯔꯁꯤ꯫ ꯑꯩꯈꯣꯏ ꯏꯃꯨꯡꯗꯤ ꯅꯨꯡꯉꯥꯏꯈ꯭ꯔꯕꯣꯠꯅꯤ꯫ ꯏꯃꯥꯅꯦ, ꯇꯥꯃꯣꯅꯦ, ꯑꯩꯅꯦ, ꯑꯩꯈꯣꯏ ꯑꯍꯨꯝ ꯈꯛꯇꯅꯤ꯫ ꯏꯃꯥꯅ ꯀꯩꯊꯦꯜꯗ ꯂꯨꯛꯃꯥꯏ ꯄꯥꯜꯂꯤ, ꯈꯪꯕꯤꯔꯝꯒꯅꯤ, ꯍꯩ ꯌꯣꯟꯕꯤ ꯏꯕꯦꯆꯥ꯫ ꯏꯃꯥꯅ ꯌꯣꯟꯗꯕ ꯎꯍꯩ ꯂꯩꯇꯦ꯫ ꯃꯇꯝ ꯃꯇꯝꯒꯤ ꯑꯑꯣꯟꯕ ꯌꯦꯡꯗꯨꯅ ꯀꯣꯝꯂꯥ, ꯆꯝꯄ꯭ꯔꯥ, ꯀꯤꯍꯣꯝ, ꯁꯦꯝ ꯃꯈꯜ ꯃꯈꯜꯅꯤ ꯄꯣꯠꯃꯥꯡꯗ ꯆꯤꯡꯃꯨꯛ ꯋꯥꯡꯅ ꯄꯩꯗꯨꯅ ꯌꯣꯜꯂꯤ꯫ ꯍꯧꯖꯤꯛꯇꯤ ꯀꯌꯥꯗ ꯅꯨꯡꯉꯥꯏꯔꯕ! ꯍꯟꯗꯛ ꯇꯥꯃꯣꯅ BA ꯄꯔꯤꯈ꯭ꯌꯥ ꯊꯥꯈꯤꯕꯒꯤ ꯑꯍꯥꯡꯕ ꯃꯇꯝꯁꯤꯗ ꯂꯩꯀꯥꯏꯒꯤ ꯑꯉꯥꯡ ꯃꯌꯥꯝ ꯂꯥꯏꯔꯤꯛ ꯇꯝꯕꯤ꯫ ꯐꯤꯖꯤꯛꯁ, ꯀꯦꯃꯦꯁꯇ꯭ꯔꯤ, ꯕꯥꯏꯑꯣꯂꯣꯖꯤ, ꯃꯦꯊꯃꯦꯇꯤꯛꯁ ꯑꯃꯁꯨꯡ ꯏꯪꯂꯤꯁ ꯁꯕꯖꯦꯛ ꯁꯨꯅ ꯇꯥꯛꯏ꯫ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏ ꯇꯥꯃꯣ ꯄꯩꯁꯥ ꯌꯥꯝꯅ ꯊꯣꯛꯂꯦ꯫ ꯑꯩꯒꯤ ꯍꯟꯗꯛ ꯂꯩꯕ ꯑꯦꯀꯥ ꯒꯥꯔꯤꯗꯨ ꯇꯥꯃꯣꯅ ꯂꯩꯕꯤꯕꯅꯤ꯫ ꯏꯃꯥꯗꯁꯨ ꯇꯥꯃꯣꯅ ꯃꯇꯦꯡ ꯌꯥꯝꯅ ꯄꯤꯔꯦ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯇꯥꯃꯣꯁꯨ ꯑꯩꯁꯨ ꯕ꯭ꯔꯇꯤ ꯐꯪꯗ꯭ꯔꯕꯗꯤ ꯂꯥꯏꯔꯤꯛ ꯃꯈꯥ ꯇꯝꯊꯕ ꯉꯝꯕꯒꯤ ꯋꯥ ꯂꯩꯇ꯭ꯔꯦ꯫ ꯏꯃꯥꯅ ꯀꯩꯊꯦꯜ ꯍꯦꯛ ꯀꯥꯈꯤꯕꯗ ꯑꯩꯈꯣꯏ ꯑꯅꯤꯇ ꯌꯨꯝꯗ ꯂꯩꯍꯧꯏ꯫ ꯑꯩꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯏꯃꯥ ꯀꯧꯗꯨꯅ ꯇꯣꯏꯅ ꯇꯣꯏꯅ ꯀꯞꯄꯤ꯫ ꯑꯩꯈꯣꯏ ꯇꯥꯃꯣꯅ ꯃꯅꯤꯡ ꯇꯝꯅ ꯂꯥꯏꯔꯤꯛ ꯄꯥꯕꯗꯨ ꯌꯥꯍꯟꯗꯦ꯫ ꯇꯥꯃꯣꯅ ꯑꯩꯕꯨ ꯅꯝꯗ ꯄꯣꯈꯠꯇꯨꯅ ꯈꯨꯄꯥꯛꯅ ꯄꯣꯞ ꯄꯣꯞ ꯊꯥꯗꯨꯅ ꯊꯦꯝꯕꯤ꯫ "ꯀꯞꯀꯅꯨ ꯕꯦꯝ, ꯀꯞꯀꯅꯨ, ꯏꯃꯥ ꯂꯥꯛꯂꯅꯤ"꯫ ꯑꯩꯒꯤ ꯅꯤꯡꯉꯥꯏꯗ ꯄꯣꯊꯥꯐꯝ ꯈꯪꯗ꯭ꯔꯕ ꯇꯥꯃꯣꯅ ꯅꯣꯡꯃ ꯅꯣꯡꯊꯛꯇ ꯊꯣꯛꯂꯤꯕ ꯊꯥꯗꯨꯗꯒꯤ ꯈꯨꯗꯣꯝꯕꯤ ꯊꯤꯟꯗꯨꯅ "ꯌꯦꯡꯉꯨꯇꯨ ꯊꯥ ꯊꯥꯕꯨꯡꯇꯣꯟ, ꯅꯆꯥ ꯃꯣꯔꯥꯝꯕꯤ ꯄꯣꯕꯤꯒꯦ, ꯍꯩꯕꯣꯡ ꯆꯔꯣꯡ ꯑꯃꯠꯇ ꯊꯥꯗꯕꯤꯔꯛꯎꯅꯦ ꯊꯥꯕꯨꯡꯇꯣꯟ"꯫ ꯃꯍꯥꯛꯀꯤ ꯏꯁꯩꯗ ꯑꯩꯒꯤ ꯊꯃꯣꯏ ꯏꯪꯊꯈꯤ꯫ ꯑꯩꯅ ꯍꯪꯈꯤ, "ꯇꯥꯃꯣ, ꯍꯩꯕꯣꯡ ꯆꯔꯣꯡ ꯊꯥꯗꯔꯛꯀꯗ꯭ꯔꯥ"? "ꯊꯥꯗꯔꯛꯀꯅꯤ"꯫ "ꯀꯅꯥꯅ"? "ꯊꯥꯅ"꯫ ꯑꯩꯅ ꯊꯥꯖꯈꯤ꯫ ꯍꯩꯕꯣꯡ ꯆꯔꯣꯡ ꯊꯥꯗꯔꯛꯀꯅꯤ꯫ ꯑꯗꯨꯕꯨ ꯀꯗꯥꯏ ꯍꯩꯕꯣꯡ ꯆꯔꯣꯡꯗꯤ? ꯑꯩꯅ ꯊꯥꯖꯕꯨ ꯋꯥꯔꯧꯈꯤ, ꯁꯥꯎꯅꯤꯡꯈꯤ꯫ ꯑꯃꯨꯛ ꯈꯨꯝꯕ ꯉꯝꯂꯔꯣꯏꯗꯕ ꯋꯥꯀꯠ ꯀꯌꯥ ꯊꯦꯡꯅꯈꯤ꯫ ꯑꯩ ꯄꯨꯡꯀꯛ ꯆꯥꯎꯔꯦ, ꯂꯥꯏꯔꯤꯛ ꯇꯝꯕ ꯆꯠꯂꯦ꯫ ꯂꯩꯀꯥꯏꯒꯤ ꯁ꯭ꯀꯨꯜꯗꯨ ꯇꯝꯅ ꯇꯥꯃꯣꯅ ꯃꯍꯥꯛꯀꯤ ꯒꯥꯔꯤ ꯆꯤꯛꯀꯣꯛꯄꯤꯗꯨꯗ ꯑꯩꯕꯨ ꯄꯨꯗꯨꯅ ꯍꯦꯛ ꯍꯦꯛ ꯊꯤꯟꯕꯤ꯫ ꯑꯗꯨꯗꯒꯤ ꯍꯧꯅ ꯑꯩꯍꯥꯛ ꯕ꯭ꯔꯤꯇꯤ ꯐꯪꯂꯛꯏ꯫ ꯕ꯭ꯔꯤꯇꯤ ꯐꯪꯕꯗꯒꯤꯗꯤ ꯑꯩꯍꯥꯛ ꯑꯆꯧꯕ ꯁꯍꯔꯒꯤ ꯁ꯭ꯀꯨꯜꯗ ꯃꯤꯡ ꯆꯟꯕ ꯐꯪꯂꯦ꯫ ꯁ꯭ꯀꯨꯜꯗ ꯑꯩꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯟꯅꯕ ꯃꯔꯨꯞꯇꯤ ꯁꯅꯥꯅꯤ꯫ ꯁꯅꯥꯒꯤ ꯑꯁꯦꯡꯕ ꯃꯃꯤꯡ ꯔꯥꯖꯀꯨꯃꯥꯔꯤ ꯆꯛꯍꯦꯟꯁꯅꯥ ꯀꯧꯏ꯫ ꯁ꯭ꯀꯨꯜꯗ ꯑꯩ ꯍꯦꯛ ꯎꯕꯗ ꯁꯅꯥꯅ ꯀꯧꯔꯛꯏ꯫ "ꯕꯦꯝꯕꯦꯝ, ꯑꯩ ꯅꯪꯕꯨ ꯉꯥꯏꯔꯝꯂꯤꯕꯅꯤ"꯫ ꯑꯩꯈꯣꯏ ꯑꯅꯤ ꯐꯝꯃꯤꯟꯅꯩ, ꯆꯠꯃꯤꯟꯅꯩ, ꯆꯥꯃꯤꯟꯅꯩ, ꯄꯨꯟꯁꯤꯒꯤ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯀꯌꯥ ꯁꯥꯃꯤꯟꯅꯩ꯫ ꯂꯟ ꯆꯠꯄꯒꯤ ꯃꯇꯝ ꯌꯧꯔꯛꯄꯗ ꯃꯍꯥꯛꯅ ꯑꯩꯕꯨ ꯍꯦꯛꯇ ꯊꯤꯕꯤꯔꯛꯏ꯫ ꯀꯌꯥꯔꯛ ꯍꯟꯅ ꯂꯣꯠꯆꯔꯕꯅꯤ ꯑꯗꯨꯕꯨ ꯌꯥꯕ ꯀꯧꯕ ꯂꯩꯈꯤꯗꯦ꯫ ꯃꯍꯥꯛꯀꯤ ꯑꯍꯥꯎ ꯑꯊꯨꯝ ꯃꯌꯥꯝꯗꯨꯒꯤ ꯃꯔꯛꯇꯨꯗ ꯑꯩꯒꯤ ꯇꯪꯒꯪꯗꯨꯒ ꯍꯋꯥꯏ ꯊꯣꯡꯕꯗꯨꯒ ꯄꯨꯊꯣꯛꯇꯨꯅ ꯆꯥꯃꯤꯟꯅꯕꯗ ꯏꯀꯥꯏꯖꯈꯤ꯫ ꯌꯥꯝꯅ ꯍꯔꯥꯎꯖꯈꯤ, ꯍꯪꯒꯣꯏꯖꯈꯤ꯫ ꯌꯨꯝꯗ ꯍꯜꯂꯛꯂꯒ ꯑꯩꯅ ꯑꯩꯈꯣꯏ ꯇꯥꯃꯣꯗ ꯇꯝꯂꯨꯕꯗ ꯇꯥꯃꯣꯅ ꯍꯥꯏꯔꯛꯈꯤ, "ꯕꯦꯝ, ꯅꯪ ꯃꯈꯣꯏꯒ ꯇꯤꯟꯅꯔꯨꯅꯨꯀꯣ꯫ ꯃꯈꯣꯏꯅ ꯄꯤꯕ ꯑꯊꯨꯝ ꯑꯍꯥꯎꯗꯣ ꯆꯥꯔꯨꯅꯨ"꯫ "ꯀꯔꯤꯒꯤꯅꯣ ꯇꯥꯃꯣ"? "ꯃꯍꯥꯛꯇꯤ ꯑꯩꯒꯤ ꯌꯥꯝꯅ ꯆꯥꯟꯅꯕꯤ ꯃꯔꯨꯞꯅꯤ"꯫ ꯑꯩꯒꯤ ꯂꯥꯏꯕꯛꯇ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯑꯃꯨꯛꯇꯪ ꯆꯨꯞꯄꯤꯔꯒ ꯇꯥꯃꯣꯅ ꯍꯥꯏꯔꯛꯏ, "ꯌꯦꯡꯉꯣ ꯏꯕꯦꯝ, ꯑꯩꯈꯣꯏꯗꯤ ꯂꯥꯏꯔꯕꯅꯤ, ꯃꯔꯦꯛ ꯃꯍꯥꯎ ꯄꯛꯇꯅ ꯍꯤꯡꯕ ꯇꯝꯒꯗꯕꯅꯤ"꯫ ꯑꯩꯈꯣꯏ ꯇꯥꯃꯣꯒꯤ ꯑꯄꯥꯝꯕꯗꯨ ꯏꯟꯕꯗ ꯃꯍꯥꯛꯅ ꯑꯩꯉꯣꯟꯗ ꯀꯌꯥꯗ ꯁꯥꯎꯈꯤꯕ, ꯀꯌꯥꯗ ꯋꯥꯔꯧꯈꯤꯕ! ꯑꯊꯤꯡꯕ ꯑꯗꯨꯃꯛ ꯑꯩꯈꯣꯏ ꯇꯥꯃꯣꯅꯅꯤ ꯈꯪꯂꯛꯂꯕꯗ ꯃꯍꯥꯛꯅ ꯑꯩꯉꯣꯟꯗ ꯍꯥꯏꯈꯤ, "ꯕꯦꯝ, ꯅꯈꯣꯏ ꯇꯥꯃꯣꯗ ꯇꯝꯑꯣ"꯫ ꯑꯩꯅ ꯌꯥꯝꯅ ꯁꯥꯎꯔꯛꯏ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯃꯕꯨꯛ ꯌꯥꯝꯅ ꯐꯠꯇꯕ ꯃꯤꯅꯤ꯫ ꯋꯥꯍꯩꯁꯤꯡꯁꯤꯅ ꯃꯈꯣꯏ ꯑꯅꯤꯒꯤ ꯁꯩꯍꯧ ꯏꯁꯩ ꯑꯣꯏꯈꯤ ꯃꯥꯜꯂꯦ꯫ ꯑꯩꯗꯤ ꯀꯥꯎꯕ ꯏꯉꯝ ꯉꯝꯗꯕꯅꯤ꯫ ꯄꯨꯟꯁꯤꯒꯤ ꯏꯆꯦꯜꯁꯤꯗ ꯑꯉꯛꯄꯅꯤ꯫ ꯐꯩꯗꯣꯛꯀꯦ, ꯐꯩꯖꯤꯟꯒꯦ,
ꯈꯣꯏꯗꯤꯡ ꯈꯣꯏꯗꯥꯡꯉꯤ ꯆꯨꯝꯅ ꯈꯛ ꯆꯠꯂꯨ ꯍꯥꯏꯕ ꯌꯥꯗꯦ ꯁꯦꯝꯖꯤꯟꯕꯤꯗ꯭ꯔꯕ ꯀꯨꯗ꯭ꯔꯨꯛ ꯀꯗꯥꯛ ꯂꯝꯕꯤꯗ ꯆꯠꯂꯨꯕꯗ ꯃꯆꯤꯟ ꯇꯨꯝꯕ ꯇꯤꯡꯈꯪꯗ ꯅꯦꯠꯂꯨꯕꯒꯤ ꯍꯨꯗꯤ ꯄꯨꯟꯁꯤ ꯆꯨꯞꯄ ꯀꯥꯗꯨꯅ ꯂꯩ ꯁꯤꯗꯤ ꯐꯥꯎꯕ ꯀꯣꯛꯎ ꯌꯥꯗꯦ ꯃꯁꯤꯗ ꯄꯨꯟꯁꯤꯒꯤ ꯃꯍꯥꯎ ꯍꯥꯏꯕꯗꯨ ꯑꯩꯈꯣꯏ ꯇꯥꯃꯣꯗꯨ ꯑꯩꯉꯣꯟꯗꯗꯤ ꯀꯌꯥꯗ ꯐꯈ꯭ꯔꯕ ꯑꯩꯕꯨ ꯀꯨꯄꯨ ꯄꯨꯗꯨꯅ ꯆꯠꯂꯤ ꯁꯨꯃꯥꯡ ꯂꯤꯂꯥ ꯌꯦꯡꯍꯜꯂꯤ ꯀꯥ ꯆꯣꯡꯕꯤ ꯄꯣꯠꯌꯣꯟꯕꯤ ꯁꯥꯟꯅꯍꯜꯂꯤ ꯎꯔꯥꯎꯕꯤ ꯌꯥꯎꯍꯜꯂꯤ ꯑꯩꯈꯣꯏ ꯇꯥꯃꯣꯒꯤ ꯎꯗꯤ ꯁꯥꯡꯈ꯭ꯔ ꯄꯣꯠꯅꯤ ꯔꯣꯃꯥ ꯈꯣꯏꯒꯤ ꯕꯣꯀꯨꯜ ꯃꯈꯣꯡꯗ ꯁꯥꯟꯅꯕꯗ ꯐꯪꯏ ꯑꯩꯈꯣꯏ ꯇꯥꯃꯣꯅ ꯒꯨꯂꯤ ꯃꯈꯣꯡ ꯑꯣꯏꯈ꯭ꯔꯕꯗꯤ ꯊꯣꯏꯅꯤꯡꯉꯥꯏ ꯂꯩꯇꯦ ꯅꯣꯡꯃ ꯀꯣꯅꯨꯡ ꯂꯝꯄꯥꯛꯇ ꯑꯩꯈꯣꯏ ꯁꯥꯟꯅꯕ ꯆꯠꯂꯨꯏ ꯔꯣꯃꯥ ꯔꯦꯈꯥ ꯀꯣꯝꯕꯤꯔꯩ ꯁꯆꯤ ꯃꯇꯧ ꯂꯩꯕꯤ ꯂꯣꯏꯅ ꯁꯨꯔꯦ ꯃꯌꯥꯝ ꯍꯧꯗꯨꯅ ꯆꯠꯄꯅꯤ ꯃꯈꯜ ꯁꯨꯅ ꯁꯥꯟꯅꯩ ꯃꯁꯥꯟꯅꯁꯤꯡꯗꯨ ꯀꯌꯥꯗ ꯅꯨꯡꯉꯥꯏꯈ꯭ꯔꯕ ꯀꯣꯅꯨꯡꯗ ꯂꯩꯕ ꯔꯥꯅꯤꯁꯤꯡ ꯑꯉꯝꯕꯁꯤꯡ ꯐꯝꯅꯥꯏꯕ ꯐꯝꯅꯥꯏꯕꯤ ꯆꯤꯊꯗ꯭ꯔꯦ ꯂꯣꯏꯅ ꯌꯦꯡꯉꯤ ꯏꯃꯥꯁꯤꯅ ꯑꯆꯥꯄꯣꯠ ꯃꯌꯥꯝ ꯑꯃ ꯑꯩꯉꯣꯟꯗ ꯄꯤꯖꯒꯗꯨꯅ ꯍꯥꯏꯔꯛꯏ ꯕꯦꯝꯕꯦꯝ ꯍꯌꯦꯡꯁꯨ ꯂꯥꯛꯎꯀꯣ ꯏꯆꯥꯁꯤꯡ ꯁꯥꯟꯅꯕꯁꯦ ꯌꯦꯡꯕꯗ ꯀꯌꯥꯗ ꯅꯨꯡꯉꯥꯏꯈ꯭ꯔꯕ ꯏꯃꯥꯗꯤ ꯄꯦꯟꯕ ꯀꯧꯕ ꯂꯩꯇꯦ ꯌꯦꯡꯉꯣꯏ ꯕꯦꯝꯕꯦꯝ ꯀꯣꯅꯨꯡꯁꯤꯗ ꯆꯥꯛꯍꯦꯟ ꯁꯅꯥꯒꯤꯗꯤ ꯁꯥꯟꯅꯃꯤꯟꯅꯅꯕ ꯀꯅꯥꯁꯨ ꯂꯩꯖꯗꯦ ꯅꯈꯣꯏ ꯈꯔ ꯀꯣꯏꯊꯣꯔꯛꯎꯀꯣ ꯁꯅꯥꯅ ꯁꯥꯟꯅꯕ ꯂꯣꯏꯔꯒ ꯍꯣꯖꯪ ꯐꯥꯎꯕ ꯊꯤꯟꯗꯣꯔꯛꯏ ꯑꯩꯈꯣꯏ ꯃꯌꯥꯝ ꯋꯥꯔꯤ ꯁꯥꯟꯅꯕꯗ ꯁꯅꯥꯅ ꯍꯥꯏꯔꯛꯏ ꯀꯣꯅꯨꯡꯗ ꯂꯩꯕꯁꯤ ꯅꯨꯡꯉꯥꯏꯈꯤꯗ꯭ꯔꯦ ꯑꯩꯅꯕꯨ ꯍꯪꯂꯨꯏ ꯀꯣꯅꯨꯡꯗꯕꯨ ꯑꯋꯥ ꯑꯅꯥ ꯅꯤꯡꯕ ꯊꯨꯡꯗꯕꯒꯁꯨ ꯂꯩꯕ꯭ꯔꯅꯦ ꯅꯨꯡꯉꯥꯏꯈꯤꯗ꯭ꯔ ꯄꯣꯠꯅꯤꯗ ꯕꯦꯝ ꯅꯨꯃꯤꯠ ꯆꯨꯞꯄꯒꯤ ꯑꯐꯥ ꯑꯄꯨꯟꯇꯨꯅ ꯑꯩꯒꯤ ꯃꯤꯀꯨꯞꯇ ꯂꯩꯖꯅꯤꯡꯗꯦ ꯑꯩꯗꯤ ꯃꯤꯀꯨꯞ ꯑꯃꯠꯇ ꯂꯩꯖꯅꯤꯡꯗꯦ ꯑꯩꯅ ꯈꯟꯈꯤ ꯑꯋꯥꯠ ꯑꯄꯥ ꯂꯩꯇ꯭ꯔꯕ ꯅꯨꯡꯉꯥꯏꯕ ꯄꯨꯝꯅꯃꯛꯀꯤ ꯇꯨꯡꯅꯐꯝ ꯑꯣꯏꯕ ꯀꯣꯅꯨꯡꯅꯤ ꯃꯍꯥꯛꯅ ꯅꯤꯡꯊꯧꯒꯤ ꯑꯃꯠꯇ ꯉꯥꯏꯖꯔꯕꯤ ꯃꯆꯥꯅꯨꯄꯤ ꯔꯥꯖꯀꯨꯃꯥꯔꯤ ꯆꯥꯛꯍꯦꯟꯁꯅꯥ ꯑꯗꯨꯒ ꯀꯣꯅꯨꯡꯗ ꯂꯩꯅꯤꯡꯗꯕ ꯑꯩ ꯉꯛꯄꯅ ꯀꯝ ꯊꯦꯡꯈꯤ ꯍꯧꯖꯤꯛꯇꯤ ꯑꯩ ꯀ꯭ꯂꯥꯁ 9 ꯇꯝꯂꯦ ꯔꯥꯖꯀꯨꯃꯥꯔꯤ ꯑꯩꯒꯤ ꯆꯥꯟꯅꯕꯤ ꯑꯗꯨꯃꯛ ꯑꯣꯏꯔꯤ ꯍꯪꯂꯛꯏ ꯕꯦꯝꯕꯦꯝ ꯅꯈꯣꯏ ꯇꯥꯃꯣꯗꯨ ꯀꯝꯗꯧꯔꯤ ꯃꯍꯥꯛ ꯀꯣꯅꯨꯡꯗ ꯂꯥꯛꯈꯤꯗꯕ ꯊꯥ ꯐꯥꯒꯗꯧꯔꯦ ꯍꯣꯔꯦꯟꯗꯤ ꯂꯥꯛꯇꯕ ꯌꯥꯗꯦ ꯈꯔ ꯇꯝꯕꯤꯌꯨ ꯑꯩꯅꯕꯨ ꯐꯥꯒꯤ ꯇꯧꯏ ꯂꯥꯏꯔꯤꯛ ꯇꯥꯛꯄꯗꯣ ꯑꯩꯁꯨ ꯈꯔ ꯌꯥꯎꯖꯒꯦ ꯃꯍꯥꯛꯅ ꯊꯃꯣꯏ ꯌꯧꯅ ꯃꯤꯠꯆꯤꯅ ꯌꯦꯡꯂꯛꯏ ꯑꯗꯨꯗꯒꯤ ꯀꯣꯃꯣꯗꯣꯔ ꯑꯗꯨꯒ ꯊꯝꯂꯛꯏ ꯌꯥꯔꯣꯏ ꯏꯕꯦꯝꯃ ꯅꯨꯃꯤꯠ ꯆꯨꯞꯄ ꯌꯨꯝꯗ ꯂꯩꯔꯤꯗꯨꯗꯤ ꯈꯟꯕꯤꯗ꯭ꯔꯦ ꯑꯩꯈꯣꯏꯗ ꯉꯥꯏꯍꯥꯛ ꯂꯥꯛꯄꯁꯤꯗ ꯌꯦꯡꯁꯤꯟꯕꯤꯔꯛꯀꯅꯨ ꯑꯩꯅ ꯑꯃꯨꯛꯁꯨ ꯍꯟꯅ ꯃꯈꯥ ꯇꯥꯁꯤꯜꯂꯤ ꯑꯩꯅ ꯍꯥꯏꯕꯗꯤ ꯐꯣꯡꯗꯣꯛꯄ ꯌꯥꯗꯕ ꯑꯅꯧꯕ ꯄꯔꯥ ꯂꯧꯊꯔꯕ ꯖꯥꯠꯂꯥ ꯑꯩꯉꯣꯟꯗ ꯁꯅꯥꯅ ꯃꯤꯆꯥꯟꯅꯅ ꯌꯦꯡꯂꯛꯏ ꯑꯩꯒꯤ ꯏꯇꯧ ꯎꯕꯗ ꯊꯃꯣꯏꯅ ꯊꯃꯣꯏꯕꯨ ꯃꯁꯛ ꯈꯪꯂꯕꯒꯨꯝ ꯍꯦꯟꯅ ꯆꯤꯡꯂꯦꯝꯅ ꯈꯨꯝꯂꯛꯏ ꯈꯔꯗꯤ ꯂꯧꯊꯔꯦ ꯄꯔꯥꯕꯨ ꯐꯥꯅꯕ ꯇꯥꯛꯄ ꯉꯝꯕ ꯏꯉꯝ ꯉꯝꯗꯦ ꯅꯕꯨꯡꯗꯣ ꯇꯥꯛꯄ ꯏꯍꯩ ꯍꯩꯇꯦꯅꯦ ꯂꯥꯏꯔꯤꯛꯇ ꯄꯪꯐꯥ ꯐꯖꯕꯅꯤ ꯑꯗꯨꯗꯒꯤ ꯑꯩꯉꯣꯟꯗ ꯈꯨꯅꯤꯡꯅ ꯊꯤꯜꯂꯛꯏ ꯍꯩ ꯕꯦꯝꯕꯦꯝ ꯅꯪꯁꯦ ꯀꯤꯈ꯭ꯔꯦ ꯑꯩꯗꯤ ꯍꯥꯏꯔꯨꯔꯥꯎꯅꯨꯀꯣ ꯐꯥꯒꯤ ꯇꯧꯕꯅꯤ ꯃꯕꯨꯛꯇ ꯂꯩꯕ ꯋꯥ ꯑꯩꯅ ꯂꯣꯏꯅ ꯈꯪꯏ ꯃꯈꯥ ꯇꯥꯅ ꯐꯥꯒꯤ ꯇꯧꯁꯤꯜꯂꯤ ꯁꯅꯥꯏꯕꯦꯝꯃ ꯀꯣꯅꯨꯡꯗ ꯂꯩꯕꯁꯤ ꯑꯩꯅ ꯑꯗꯨꯝ ꯍꯦꯟꯅ ꯀꯤꯖꯈ꯭ꯔꯦ ꯏꯕꯨ ꯃꯇꯣꯝꯇꯅꯤꯀꯣ ꯉꯥꯎꯗ ꯉꯥꯎꯍꯟꯕꯤꯒꯅꯨ ꯑꯩ ꯀꯔꯤꯁꯨ ꯍꯥꯏꯖꯔꯣꯏꯌꯦ ꯑꯩꯈꯣꯏ ꯇꯥꯃꯣꯅ ꯀꯣꯅꯨꯡꯗ ꯃꯍꯥꯛꯄꯨ ꯂꯥꯏꯔꯤꯛ ꯇꯥꯛꯄ ꯆꯠꯇꯕꯒꯤ ꯃꯔꯝꯁꯨ ꯑꯗꯨꯃꯛꯅꯤ ꯑꯩꯅ ꯆꯤꯡꯅꯔꯝꯕ ꯑꯗꯨꯃꯛ ꯑꯆꯨꯝꯕ ꯑꯣꯏꯔꯝꯂꯦ ꯀꯨꯏꯔꯦ ꯆꯠꯈꯤꯗꯕ ꯑꯩꯅ ꯅꯣꯡꯃ ꯑꯩꯈꯣꯏ ꯇꯥꯃꯣꯗ ꯐꯥꯒꯤ ꯇꯧꯔꯤ ꯇꯥꯃꯣ ꯆꯥꯛꯍꯦꯟꯁꯅꯥꯁꯤ ꯏꯅꯝꯃ ꯑꯣꯏꯔꯁꯤꯔꯥ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯑꯩꯈꯣꯏ ꯏꯃꯨꯡꯁꯤ ꯃꯄꯥ ꯂꯩꯇꯅ ꯅꯨꯡꯉꯥꯏꯔꯅꯤ ꯑꯩꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯇꯥꯃꯣꯅ ꯊꯃꯣꯏ ꯇꯤꯡꯊꯣꯛꯅ ꯍꯥꯏꯔꯛꯏ ꯕꯦꯝ ꯑꯔꯦꯝꯕꯗ ꯅꯨꯡꯊꯤꯟꯗ ꯃꯪꯒꯅꯨ ꯑꯩꯈꯣꯏ ꯃꯤꯆꯝ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯤ ꯀꯨꯃꯥꯔꯤꯒꯨꯝꯕ ꯃꯃꯤꯡ ꯄꯟꯐꯗꯦ ꯌꯦꯡꯉꯣ ꯊꯥꯖꯁꯦ ꯏꯪꯏ ꯇꯞꯄꯤ ꯐꯖꯩ ꯁꯨꯃꯅꯤꯡꯉꯥꯏꯒꯤ ꯑꯗꯨꯕꯨ ꯃꯊꯤꯛ ꯅꯦꯝꯕ ꯑꯩꯈꯣꯏꯒꯤꯗꯤ ꯅꯠꯇꯦ ꯑꯩꯗꯤ ꯑꯩꯈꯣꯏ ꯇꯥꯃꯣꯒꯤ ꯋꯥꯍꯩꯁꯤꯡꯗꯨ ꯃꯅꯨꯡ ꯍꯨꯖꯤꯟꯕ ꯑꯥꯔꯊ ꯃꯨꯟꯅ ꯈꯪꯂꯝꯗꯦ ꯈꯟꯕꯁꯨ ꯈꯟꯊꯔꯨꯗꯦ ꯑꯩꯒꯤꯗꯃꯛꯇ ꯋꯥꯖꯔꯛꯂꯕ ꯃꯍꯥꯛꯀꯤ ꯌꯥꯏꯐꯕ ꯂꯥꯏꯕꯛ ꯑꯃ ꯂꯦꯞꯅꯕ
ꯆꯨꯝꯅꯇ ꯄꯨꯛꯅꯤꯡꯗ ꯂꯩꯕ ꯋꯥꯗꯨ ꯐꯣꯡꯗꯣꯛꯂꯨꯕꯅꯤ꯫ ꯅꯣꯡꯃ ꯂꯩꯃꯥꯡꯒꯤ ꯀꯥꯡꯖꯩꯕꯨꯡꯗ ꯑꯆꯧꯕ ꯂꯩꯀꯥꯏ ꯂꯩꯁꯥꯕꯤꯁꯤꯡꯒꯤ ꯁꯨꯃꯥꯡ ꯂꯤꯂꯥ ꯌꯦꯡꯂꯨꯕꯗ ꯁ꯭ꯀꯨꯜ ꯀꯥꯔꯛꯄꯗ ꯆꯪꯌꯦꯟ ꯁꯅꯥꯅ ꯀꯟꯅ ꯍꯥꯏꯕꯗꯒꯤ ꯑꯩ ꯃꯥꯕꯨ ꯍꯧꯕ ꯆꯠꯂꯨꯏ꯫ ꯂꯤꯂꯥꯒꯤ ꯃꯤꯊꯤꯠꯁꯨ ꯐꯈ꯭ꯔꯕ ꯃꯍꯧꯁꯥꯒꯤ ꯍꯦꯜꯃꯦꯠ ꯁꯥꯕꯗꯨꯅ ꯍꯤꯔꯣ ꯁꯥꯏ ꯍꯥꯏ꯫ ꯄꯥꯎ ꯇꯥꯕꯗ ꯑꯩꯁꯨ ꯌꯦꯡꯅꯤꯡꯕꯅ ꯈ꯭ꯔꯣꯛ ꯈ꯭ꯔꯣꯛ ꯈ꯭ꯔꯣꯛꯄꯅꯤ꯫ ꯍꯦꯔꯣꯏꯟ ꯁꯥꯕꯤꯗꯨꯅ ꯑꯦꯛꯇꯤꯡꯗ ꯎꯕꯗ ꯁꯤꯅꯦꯃꯥꯅ ꯀꯩꯗꯧꯔꯨꯅꯤ? ꯃꯁꯛ ꯎꯕꯗ ꯄꯥꯈꯪ ꯃꯆꯥꯁꯤꯡꯗꯨ ꯄꯨꯡꯉꯥꯎ ꯉꯥꯎꯅꯕꯅꯤ꯫ ꯃꯍꯥꯛꯇꯨꯕꯨ ꯅꯨꯄꯥꯅꯤ ꯍꯥꯏꯕ ꯀꯅꯥꯃꯠꯇ ꯊꯥꯖꯅꯗꯦ꯫ ꯁꯪꯒꯥꯏ ꯃꯥꯡꯒꯣꯜ ꯑꯆꯧꯕꯗ ꯐꯝꯕ ꯃꯈꯩ ꯐꯝꯍꯜꯂꯕ ꯃꯇꯨꯡꯗ ꯏꯃꯥꯁꯤꯅ ꯇꯥꯛꯄꯤꯔꯛꯏ꯫ "ꯏꯕꯦꯝꯃ, ꯁꯅꯥꯗꯤ ꯅꯈꯣꯏꯗꯧꯅ ꯄꯪꯆꯠ ꯆꯠꯄ ꯃꯤꯆꯝ ꯄ꯭ꯔꯖꯥꯒꯤ ꯃꯇꯧ ꯇꯝꯕ ꯌꯥꯗꯦ꯫ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛꯀ ꯆꯥꯛꯆꯥ ꯇꯤꯟꯅꯕ ꯌꯥꯗꯦ꯫ ꯃꯈꯣꯏꯒꯤ ꯍꯧꯅ ꯂꯣꯟꯆꯠ ꯇꯣꯉꯥꯜꯂꯤ꯫ ꯃꯍꯥꯛ ꯂꯩꯕꯥꯛꯁꯤꯒꯤ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯤ ꯔꯥꯖꯀꯨꯃꯥꯔꯤꯅꯤ꯫ ꯁꯅꯥꯅꯕꯨ ꯂꯤꯂꯥ ꯌꯦꯡꯅꯤꯡꯉꯤ ꯍꯥꯏꯔꯕ꯭ꯔꯅꯦ ꯃꯦꯝꯕꯦꯝ? ꯑꯍꯣꯏ ꯏꯃꯥꯁꯤ ꯆꯪꯌꯦꯟ ꯁꯅꯥꯅ ꯉꯁꯥꯏ ꯍꯥꯏꯔꯝꯕꯗꯨꯗ ꯍꯧꯕ ꯂꯥꯛꯆꯕꯅꯤ"꯫ ꯑꯩꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯏꯃꯥꯁꯤꯅ ꯈꯣꯟꯖꯦꯜ ꯍꯧꯅ ꯀꯧꯔꯛꯏ꯫ "ꯀꯅꯥ ꯂꯩ? ꯁꯨꯕꯦꯗꯥꯔ, ꯏꯄꯨ ꯍꯟꯖꯕꯗ ꯍꯥꯏꯔꯨ꯫ ꯃꯁꯨ ꯅꯨꯄꯤꯅ ꯂꯤꯂꯥ ꯌꯦꯡꯅꯤꯡꯉꯤ ꯍꯥꯏꯔꯤ꯫ ꯂꯤꯂꯥꯁꯤ ꯁꯤꯗ ꯑꯃꯨꯛ ꯇꯧꯍꯜꯂꯨ"꯫ "ꯑꯩꯒ꯭ꯌꯥ"꯫ ꯆꯪꯌꯦꯟ ꯁꯅꯥꯅ ꯑꯩꯒꯤ ꯈꯨꯠ ꯄꯥꯏꯗꯨꯅ ꯊꯃꯣꯏ ꯁꯣꯛꯅ ꯍꯥꯏꯔꯛꯏ꯫ "ꯃꯦꯝꯕꯦꯝ, ꯅꯈꯣꯏ ꯇꯥꯃꯣꯗꯤ ꯂꯤꯂꯥ ꯃꯐꯝꯗ ꯂꯩꯍꯧꯏ꯫ ꯅꯪꯗꯤ ꯁꯤꯗ ꯁꯨꯝ ꯌꯦꯡꯂꯁꯤ꯫ ꯀꯔꯤ ꯍꯥꯏꯕꯒꯦ? ꯋꯥꯔꯧꯔꯅꯨ ꯁꯅꯥꯏꯕꯦꯝꯃ, ꯑꯥꯗ ꯁꯨꯝ ꯌꯦꯡꯖꯔꯨꯔꯒꯦ"꯫ ꯁꯅꯥꯗꯨ ꯋꯥ ꯉꯥꯡꯈꯤꯗ꯭ꯔꯦ꯫ ꯅꯤꯡꯕ ꯀꯥꯏꯔꯛꯂꯕꯗꯨꯅ ꯁꯥꯎꯅꯤꯡꯂꯛꯂ ꯃꯥꯜꯂꯦ ꯊꯃꯣꯏ ꯆꯥꯛꯅ ꯍꯥꯏꯔꯛꯏ꯫ "ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯤ ꯔꯥꯖꯀꯨꯃꯥꯔꯤ ꯑꯣꯏꯅ ꯄꯣꯛꯀꯗꯕꯒꯤ ꯁꯔꯨꯛ ꯑꯩꯗꯤ ꯃꯅꯤꯡꯇꯝꯅ ꯄꯥꯏꯖꯕ ꯊꯥꯡꯒ ꯄꯥꯠꯀꯤ ꯌꯨꯔꯥꯜ ꯑꯣꯏꯅ ꯄꯣꯛꯆꯒꯦ"꯫ ꯍꯣꯖꯪꯗ ꯂꯦꯞꯂꯒ ꯆꯪꯌꯦꯟ ꯁꯅꯥ ꯑꯗꯨ ꯆꯤꯡꯅꯅ ꯌꯦꯡꯗꯨꯅ ꯑꯗꯨꯃꯛ ꯂꯩꯍꯧꯏ꯫ ꯑꯩꯅ ꯀꯥꯡꯖꯩꯕꯨꯡꯗ ꯌꯧꯔꯛꯄꯗꯗꯤ ꯂꯤꯂꯥꯒꯤ ꯄꯨꯡ ꯏꯁꯩ ꯊꯤꯟꯕ ꯂꯥꯎꯕ ꯍꯧꯈ꯭ꯔꯦ꯫ ꯑꯩꯕꯨ ꯎꯕꯗ ꯇꯥꯃꯣꯅ ꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯏ꯫ "ꯀꯩꯗꯧꯔꯦ? ꯂꯤꯂꯥ ꯌꯦꯡꯂꯔꯣꯏꯗ꯭ꯔꯥ"? "ꯁꯟꯗ꯭ꯌꯥꯒꯤ ꯂꯩꯆꯤꯜ"꯫ "ꯌꯦꯡꯂꯔꯣꯏ ꯇꯥꯃꯣ"꯫ "ꯀꯔꯤꯒꯤꯅꯣ? ꯀꯣꯅꯨꯡꯒꯤ ꯂꯤꯂꯥꯅ ꯑꯁꯤꯗꯒꯤ ꯍꯦꯟꯅ ꯅꯨꯡꯉꯥꯏ"꯫ ꯑꯩꯈꯣꯏ ꯇꯥꯃꯣ ꯑꯗꯨ ꯇꯨꯃꯤꯟꯅ ꯂꯩꯈꯤ꯫ ꯃꯈꯥ ꯇꯥꯔꯛꯈꯤꯗ꯭ꯔꯦ꯫ ꯑꯩꯅ ꯑꯃꯨꯛꯁꯨ ꯍꯥꯏ꯫ "ꯊꯥ ꯊꯥ ꯊꯥꯕꯨꯡꯇꯣꯟ, ꯍꯩꯕꯣꯡ ꯆꯔꯣꯡ ꯑꯃꯠꯇ ꯊꯥꯗꯕꯤꯔꯛꯎ ꯊꯥꯕꯨꯡꯇꯣꯟ"꯫ ꯍꯩꯕꯣꯡ ꯆꯔꯣꯡ ꯑꯗꯨꯃꯛ ꯊꯥꯗꯔꯛꯈꯤꯗ꯭ꯔꯦ꯫ "ꯅꯠꯇ꯭ꯔ ꯇꯥꯃꯣ"? ꯃꯔꯤ ꯂꯩꯅꯗꯕ ꯋꯥꯍꯪ ꯃꯆꯥꯁꯤꯡꯒꯤ ꯄꯥꯎꯈꯨꯝ ꯄꯤꯔꯛꯈꯤꯗꯦ꯫ ꯑꯩꯉꯣꯟꯗ ꯆꯨꯝꯗ꯭ꯔꯤꯡ ꯑꯃꯨꯛꯇꯪ ꯌꯦꯡꯂꯛꯈꯤ꯫ ꯍꯨ ꯄꯨꯕ ꯂꯤꯟꯅ ꯆꯤꯛꯄꯒꯨꯝ ꯃꯁꯥꯗꯨ ꯄꯪꯊꯔꯛꯈꯤ꯫ ꯑꯗꯨꯗꯒꯤ ꯃꯥꯏꯊꯣꯡꯗꯨ ꯈꯥꯡꯃꯛ ꯃꯛꯁꯤꯜꯂꯛꯈꯤ꯫ ꯑꯩꯒꯤ ꯋꯥꯈꯜ ꯑꯁꯥ ꯄꯨꯝꯅꯃꯛ ꯑꯁꯦꯡꯕ ꯁꯟꯗ꯭ꯌꯥꯒꯤ ꯂꯩꯆꯤꯜꯅꯤ꯫ ꯑꯁꯨꯝꯅ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯦ꯫ ꯃꯊꯪꯗ ꯑꯃꯨꯛ ꯅꯨꯡꯉꯥꯏꯕ ꯋꯥꯔꯤ ꯑꯃꯗ ꯃꯌꯥꯝ ꯄꯨꯟꯅ ꯊꯦꯡꯅꯔꯁꯤ꯫ ꯈꯨꯔꯨꯝꯖꯔꯤ꯫